Malem pumbagi oina Kaitharakliba Mahousa Khal Asi Leingak Khaktana Laksinba Ngamloi Mahousa Khal kaihandana thamge hairabadi Eikhoi Punna Thoudang louminnaba changi haina Environmentalist, Explorer, Expeditioner Choudhurimayum Joykumar Sharma TOMTV da phongdorakli hiramasi matangda masagi chehi 34 suraba Choudhurimayum Joykumar Sharma TOMTV ki senior reporter George Patimayum amadi senior video journalist Sadachandra Potsangbamga unabagi paudam ama. Mayamna discover Manipuri Aigya Joykumar hairagi hena khangnaba Choudhurimayum Joykumar Sharma kumja lising amaga chamapan marifugi angan basaruktage mountaineering adventure amadi environment ki lamda kathokpa magaloinana changselakhiba Manipur ki atangba mapari ni naha oiringaidagi hauna status ki manung hanjinba mafamsing maruoina barak Chingnunghud Bangai Range amadi Juko da chatpa expedition trekking amadi exploration tour kayada mangchil thana saruk yarakhi mountaineering gi lamda basic mountaineering amadi advanced course loisilaba matung Ganga Turel gi maru da chatpa trekking yauna kumja lising amaga chamapan marifutaret amadi kumja lising amaga chamapan marifutara nithoida Mount Everest ki base camp ta trekking chatki Loinana Miyamda tongan ba paujel piba solo trekking kaya masu chatki mahakna chatkiba solo trekking singi manungda kumjale singamaga chamapan marifutara humdoida India Nepal amadi Bhutan da chatkiba Run Against AIDS ki solo khongchat kumjale singamaga chamapan marifutara da Northeast India ki state singda chatkiba Universal Brotherhood ki paujel puba solo trekking Kumja lising amaga chamapan marifutara mangada Indo-Nepal gi solo cycling tour yauri. Kumja lising amaga chamapan marifutara mathoida Bangladesh thokiba akanba cyclone na sokhalabasing kanbagi thabakta mating pangnaba mahak Bangladesh chatki. Kumja lising amaga chamapan marifutara mathoida Uttarakhand thokiba yuha habagi thodok na sokhalabasing kanbagi thabakta su saruk yakhi. Loinana kumja lising amaga chamapan marifutara mathoida Thangjin sing da thokiba aeroplane kaibagi thodok adugi rescue operation da mahak yaukhi. Handaktasu mamang thagi tang manga dagi kunmathoi fauba Manipur gi maru oiba turel mari Imphal turel Iril turel Manipur turel amadi Nambul turel gi paringda khongna chatuna turel khongban da khundari ba miyam da mahousha gi khalngak naba amadi turel kannaba gi paujel pikhi mahak na tongan balam da lawri ba thodang sing asi sakhangduna Youth Affairs and Sports na kumja lising amaga chamapan marifutara nithoi amadi kumja lising amaga chamapan marifutara humdoida mathang sitna District Youth Award amadi State Youth Award khosinaduna ikai khomnabu utkhi Hauzik Malem gi oina mahousha gi khal Kaitharakliba sigi matangda CH Joykumar Sharma na TOMTV da hai haukiba chehi kunthra rom asida lamdam asigi aying asagi fifamda chauna ahongba lakle masi afaba khudam nate asigumba fifam asi hauzik eikhoi gi mangda taduna leirabanina eikhoi isa gi irei kaidagi hauraga fifam asi lakshinba hotnaba mathau tai mahousha gi fifam phagatnaba u thaba tai haina mahakna makha takhi wa thaba yanthapa khaktana tana amuk eikhoi environment da amuk lurei si carbon footprint haiba ma su lei carbon footprint si amaru oi polam suppose ai noma gi sari thaiba ai ling paliba ling oliba masidesu carbon footprint da masi kanu on be ai mu suppose ai na ngarang ngasi si thangna na ok na tra yen cha reng khal simit che adoi tardi aina madu cha kanda aina hodoi source da mai carbon footprint on be ai ba ai di aina hodro pum tam se sida ngasai gi ok na tra yen cha ru ba aina madu milligram se lising ongni mathakta oidoni aina hodro pum tam ado hare ja aina manam sing wai chap tar ga de adu di lising mau yor asung te khena base aduna ai di cha sai du cha ga no haiba na sada ba hai jabasi aina ngasi thabam chale office chale kilometer manga lape kai da chali khong chapra cycle chapra na tra gari no gari masara na achobra achobu kan mam khali foil chai petrol na tra diesel la na tra e car ra haiba sida amuksu ai di aina car sa tar di car na sa ba thau du ga gari masa scooter na sa thau chung khena kani adu kasu ina na tabda ina mi am khak satpa ina car am ga thor sa pagai si am hujiti kanu si traffic ki kanu si mu yam na huji congestion ha ga dra ma si yam chingkhale aduna yam akhona nong phadu ga car ga thor sa si khamon me te bazar da aduna khona na tra cycle na tra ga line da sapne hena aikhoi de nungai jabagi pot ama lejei masimak se mayam na khitang matou tambiradi
हेना अफबा आइदी मी खुदिम पुसु लोइना मा खोइना चैजब नते अदो सुमाइना खतंग अखोइगी माइंडसेट से खतंग खरा चेंज लागति खरा मखै एनवायरनमेंट से कनबदा खरा मतिंग ओइना गद्रा हाइबगी हम्बल पिलिसमा मायाद तौजिनिंग हाइतारे हंदक महागना इम्फाल तुरेल इरिल तुरेल मणिपुर तुरेल अमदी नंबुल तुरेल की परिंग द चटखिबा सोलो ट्रेकिंग अदुगी मतंग द पल्लदुना महागना हाई महाकी खोंगचत अदुदा मियाम उनदुना तुरेल की फिवम फन थमनबा पुन्ना वखल तामिनखी खोंगचत असे माई पाकपा अमनी हाइना खले तुरेल मपाल द लेरिबा उमंगलाई की लाइकोल सिंगदा उवा मरांग काइना थादुना हेना मसक थोंगना सेमगतपा यागनी हाइबगी थाजब लei हाइनासु महागना मखा ताखी अना चचब मतमदा अयाम तुरेन लेक मरी सिगी चटप मतमसिदा मीबु खरा हेक्ता लेमते तुम पुल्ले आइसी मोइगा पुनसिनारे वारि बताइसी सपोज अना सेलिबा ड्रेस तुसु तुम तोंगाना अना डिजाइन तो तौर मयामसु तुम येंगपा कदौबादि आइगी फिल्म दुनसु तुम हंग अदि क्वेश्चन आंसर ने तौरसे अदुम मयामदा आई अपील तोई एस माइने तुरेन इसिंग वालनबा यादि तुरेन इसिंग असी अखोइगी मरुइबा अखोइ हिंगबा चंग याद्रबा याम मरुइबा पोषक अमनि मसी याउदना अखोइ जीव पानबा अमते हिंगबा ngमोय अखोइ मियोइबदा नतना लेंगै पालिब खुदिमुसे हाइबा चिंगबा मयाम अदि तुरेनदा फदौदी लंगदबा केदौबा मयाम सिमा तोसी गायना सुम वारी से मोइदा ताकपा नतबा सुम पुन्ना वारी सुम फमिनरगा तौबगी केनो सिमा ए हंदक माइ पाक प्राइना खली अदुना ngसाइगी अयामबा अखोइ बजार मनुंगदा सेलकपा मतमदि इम्फाल गा सिसु मोले अदुम लंगदबा केदौबा सॉलिड वेस्ट केनो सिंगसे अमोट काइसे अदिगी बन नंबुल तुरेंगा दा तौरी मा उबी को डे टू डे सिमसु अदुम तौबिदरगति नंबुल तुरेंसी अदुम सिंगसी हुजिक हानगा मानते याम फकले डाइरेक्ट एनवायरनमेंट सु मसिगी स्पेशल पैकेज अमा तो मोय कना सेमना तौजी महि चायना खजे असवाइना अखोइगी नंबुल सिसु हार्ट ऑफ द सिटी पावर चिलने असि अदुम खोइना होनबता अदुम यारोइदबा मरम सुंले लेतेबा अदि इसिंग मरी इम चाउरी रुइसंबा गी सिदा तौरिसी सिदगी इसिंग नि चानेबा खोइ टेंकरने सिंखलगा मयाम पिसी नंबुल तुरेंग इसिंगनेबा अदा खतंग हाइदगदी इसिंग दु सुमतिक फते अदु अखोइना तौहनमनि अदा सुम मथंग नंबुलगी ओना साइ चेंद्रकांसी शांतिपुर अखोइगी कनोगी समुसंगैना सुम लोकताक मयागी शांतिपुर समुसंगैना मले अदु योगदिंगेदगिना लोकताक फाउदी अमुका तुरेंसी कबुक गांगथ प्रा कनो तौखरे फुल प्रा फुनखरे अथे इसिंगी सरुक्सु उजे अदुना सिगी नंबुलगिना फिल्मजे अदवाइसनी